हाइबा कैंसिल तौरे हाइबा थबुकसे कैंसिल तौख्रे कैंसिल तौरबगी मरम से करिनो ngasi BJP le government gi honorable CM su oibiriba aduga ikoi gi minority affair gi ko phamju ubiriba ko people CM na su masira ikoi punging chingsina boron kaya ama thamaka da oham amu phungdor ko leitaba aduna maram oiraga talaksira nga sugumba posi cancel tawra haiba posi thamjabani student organization amagi सत्ता कौलों खंग जगदे स्टूडेंट ऑर्गेनाइजेशन मदगी कोथाबियो इक्वल युजिक सिंगना बंगम दे आमसुगी मनुंग दा यावरबा थोंमी सिंगसे स्टूडेंट ओइरिब्रा ओइदब्रा मोसि एक्सपायर ओइदब्रा हाइबसे इक्वल मसिसु सिंगना बंगम दे मसि पांगन खुनाय नसु मसि अमक्तंग खिदोकपिबु सुमने अदुना मरम ओइरगा इक्वल हाइजनिंग बदी ngasi asumlaba honorable CM na sumaina sugumbo ka dharma thokpi rapasi ikoi mabo haingai laitana ikoi look ani asina thagat phongdok sari asumba khangan bagi damakta aduga matung tarakota su kari gumba lamdam asida apik palamdam state asida apik pa proof kaya na khunda banina lamdam asida thabuk lobo matamda ahan ba matamda exchange sat form thagadabani magi satna kangno laikidabani hana suma mang su laiki masi aduga handaki matang daw ko ki thawlo mo to suma kanglol ama ko instruction mo ki makhada lobi yu haibase on manipur muslim development committee amadi on mai dei pang student union ki mai kai det manipur gi ikoi masi press media gi thong da manipur gi kasin ko ya da ko islam dharma satpa mai dei pangan singi na khunda ba mafam sel lai ba club organization amadi islamic institution singi lusing masing na la iba ikoi tarik mapan thama so lising ani kuni thoi kunga mata matamda on manipur muslim development committee ki campus ta ikoi gi asoba opa board ki thau lobo gi matang asda asoba khana na yawgi bifam ma pangthokani masida lamda masida leiba scholar sing akhangai sing khuding makna masi lapiu haina su ikoi masi press media gi mamang da masi pawjin jari